ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯆꯠꯂꯣꯅꯦ ꯄꯨꯡ ꯋꯥꯈꯜꯒꯤ ꯇꯝꯌꯥꯗ ꯅꯤꯡꯁꯤꯡꯃꯃꯤ ꯇꯥꯗ꯭ꯔꯕ ꯂꯝꯗ ꯁ꯭ꯄꯤꯁꯦꯜꯂꯤ ꯉꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯂꯣꯌꯥ ꯍꯣꯏꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯣꯖꯥ ꯑꯣꯅꯔꯦꯕꯜ ꯑꯦꯛꯁ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯖꯣꯏꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯖꯥ ꯐꯥꯎꯅ ꯁꯛꯄꯤꯔꯤꯕ ꯏꯁꯩꯁꯦ ममल याउद्रबा अईगी कायरब पुसीनी मफम कैदा लसीगे थैंक यू सर थैंक यू हैप्पी हैप्पी ममल याउद्रबा अईगी कायरब पुसीनी मफम कैदा लसीगे Zale, idea sum zale, zatlone buning, wakal gitam yada, ning sing mami, tada balam da, aigi punsi nangga, kari thong na aiga, punto kingam de kubaware. Thank you sir thank you thank you thank you sir thank you सुमाइना ओसाव में आपसो फैमिली नोइबर एरिया में हम ले तो ना मसे कोई नहीं हम सब तो चली आई नहीं कागज चली सर लैमन जन खबा आशा केलोने नंसो अईगी संसा ममसिल लगले लैमन जनखबा आशा केलोने नंसु अईगी संसा ममसिल लगले मंगला दतावरे आई हाँ के थावा थैंक यू ब्रदर चले ऐदी असुम चले चलोने पुंग वाखल गितम यादा निंगसिंग ममी ताद्रब लम्दा ऐगी पुंसी नंगा करी थोकने ऐगा हुंदो के ngамde pubawa